ngasi numida waram phone ki batuan tuan ba manipuri si phone sing digi maroi bi ipau sing myam na thamjigi ahan bada pandam boxi digi social media gi dp sing masu ohum gi phiral thamna ba prime minister na myam da haikre prime minister narendra modi na praja punamakta makoi gi social media dp sing adubu masu ohum gi phiral oina thamduna har gar tilanga bo apun myam gi ihu am oina palan tauna ba haikre Prime Minister na tweet tawdun hai ngasi August 2 si maru oiba numit amani Eikhoi na azadi ka amrit mahotsav pangthokliba matam asida Eikhoi gi lebak na Eikhoi gi masu ohum gi phiral asibu nungsiba utliba apun bi iho hargar tilanga pangthokna ba sem sadun lairi eha ki social media page ni eha ki dp sindokre amasum miyam da su sindok pina ba eha na haijari haina phungdokhi amaramdana kaksing da semgaliba post office ki building da bomb ama thamnamle Kaksing police station ki manung sana leba kaksing pauk supat laikai da leba kaksing higher secondary school ki mayuk na bada leba hauzi nauna kaksing post office ki building sari basida hand grenade ama thamlam le hari bom madunga seyuk pung tararom tabada mafam aduda khola saduna leba thabak suba nan manipuri singna thengnarakpati kin thengnarakpani hari bom adu kaksing police ki team laktuna yengsin baga loinana thoning da thaudok sing thoktana bangak senduna thamkre hauzu phawi oina bom adu kanana karigidamak thamlambano haiba khangbangamdri hari makha satharak poina to papa mana bjp lengakna wangang khudingi mamangi lengakna sel tapta khai pusilamdana hauzu ki lenga ase sel puthari hari bisi Khanglaga Nganglibra Khangdana Nganglibra Ibobi hauzu ki BJP lenga sina wangang khudingi mamangi lengakna sel mayam pusilamdana hauzu lengakna sel puthabani haina tattana hairibasi Khanglaga Nganglibara Khangdana Nganglibra Eikhoi di kok ngawi haina hanagi minister opposition ki MLA Okram Ibobi na house ta phongdokre taragani thu suba Manipur Legislative Assembly gi ngasi nipani sanba numita demand number 4549 amasum 41 da MLA Okram Ibobi Keranjit TS Lokesor K Megasindra Singha makoi yoiba wafam sing phongdokhi aduga demand number 5 ta Ramuiba aduga demand number 4 amasum 41 da MLA Rameshwar no observation piki demand sing asigi matang Okram Ibobi na hai BJP lenga na hanagi sarkar na sel mayam ama pusilamdana hauzi ki lenga asi masi lengba yadre haibisi noaite lenga haibisi di amuk sakhigani amuk lakhani masi hauzi ki lenga asi lusing libana phajana yenglaga haibiraga amasum yengdana haibiribra haiba khangdi amasum hauzi ki lenga asina mamangi lenga na lupa crore lising mapal pusilamdana hauzi ki lenga asi sel puthabadagi thaba amada tawba ngamdre hai masida sinda paudana bagi muhutta tumina laisin mana phai haiduna khanglaga lairakibani karino ningthina wangang naraga ningthina sengdokna bana phabra haina khali sel puba haibisi malem ge lebak singa madileba siga ate state singda tawnari bagi matungina akupa worol thamki BJP ge anobot lenga lakpadagi lupa crore lising taraga truk pusilami adubu congress na sei taraga manga lenga ko matamdadi physical liability oina lupa crore lising taruka satruka tarakak lorami senpham sing kadai kadai da sijna khibano habigi matangda masa khaina phongdokhi hainasu pausna makha tarakli amaromdana ngasi ahingdagi kauriba pung humdragani thuiga ban lup kayana sagonarakli kumja lising ani ga taraga tere ki July ani da lilong nganglo lokol de Imphal Turel gi palkai dana ising isau thok tuna kham thengna awaba mayuk na khibasing phangpham thokpa relief ki senpam sai manga mapung khoraklaba phawda lenga ki makedigi victim sing de lupa ma phaw phangdana lakli haina minorities students associations MSA gi president PS Sanatumana thadurokpa sirul amana phongdorakli hiramasi gi matangda minorities students association MSA gi makedigi miyeng sangba horagane madi mari lainaba singdagi taksilagani loinana hiramasi gi matana JC Lilong Kendra Development Coordinating Committee na ngase hing nungyai digi thasi gi manga gi hing nungyai phawba pung humdragani thugi National Highway 102 Imphal Morelambi ban lauthoki ba si MSA gi makedigi sogolagani haina sirolasina makhatana phongdorakli nakalamaromda Pangal Youth Defense Council Manipunasu JC Lilong Kendra Development Coordinating Committee na National Highway da kauriba pung humdragani thoigi ban mapung phana sagotkani haina council asina thadurakpa sirol amanasu phongdorakli makha satarak poina to papamna nan manipuri hatpada senaba NRFM gi active cadre ani yauna mari phare
Bisnupur gi additional ASP Roni Mayengbamna lusingba Bisnupur district commando teamna kuntraga matu shuba AR ga loinana satakhiba joint operation amada non Manipuri hatpada sienaba National Revolutionary Front of Manipur NRFM gi active cadre ani yauna miyoi mapan 9mm pistol amaga konana phad hari phagalaba miyoi singadudi kumbi hauktak tampha khunaudagi amom Santi Kumar sei kungamari kumbi tera khondagi ningthaujam khelemba sei kungamari maki manaunupa thokpa Sarasampur khumujam maitai laikai ningthaujam thoiba sei kungani thoi amadi kumbi tera khondagi wahengbam Marjit Elias Dinku sei kungamari ne hari Hiramasiga mari lainana Bisnupur district ki ASP gi office ta pangthokiba pawgi mifamda district asigi ASP and Hirojit mitai IPS na phungdokhibada Saiton area gi akoibada NRFM gi kadar khara sathok tusin tawre haibgi thajaba yaba paw phangmodagi Bisnupur district ki ASP gi miyang makhar district asigi additional ASP ops Roni Mayengbam MPS na lusingba CDO unit Bisnupur gi OC Sobedar Y Shakti Sen Halbidar RK Yauba Commando team na kuntraga mata shub AR ga loinana Saitona mati Turbung Bangla area gi akoibada thibu humbi thabak sataki Hairiba operation adugi manungsana team aduna Saiton area da asat awok sing sek tawduna leidingaida Saiton dagi Waikhurok lom da lakhiba amuba masugi Pulsar MN03S 8504 ama khamna bakan ki adubu miyoi singa duna nongmai satoktuna police team aduda kapna ba honaraba matungda mapam adugi nan thoktuna sienna ba honaki adubu police team aduna khonglei thuna tanaduna miyoi singa dubu NS2 gi Torbung Bangla area dagi pakatmangki Pulsar da tonglakhiba miyoi ani adu phagalaba tungda makhoina sijinariba nongmai adu yauna kap yari pa nongmai maru ohum phakki maru ohum gi manungda amada chamber da yoramani Thaudu da phagalaba 9mm pistol da P228 made in W Germany haina thai hadi makhoi ani bu makhatana wang pang sathabada makhoi Moirang College gate gi phairembam Boris amasum NRFM gi self style chairman double gi pawta makhara lup asigi thabak tawbani haiba khangmangki makhoi digi phagalaba polam singdi Pulsar bite ama 9mm pistol ama kap yari bi nomai maru ama amasum Airtel SIM card yawa Redmi mobile phone amamadi Intech mobile phone amani hari makoina makhatan haidorakpagi matungina ningthaujam khelemba hariba kadarasina wehengba Marjit Elias Dinku kawba miyamaga loinana NRFM gi Boris amadi Davalo gi pawta makhada ikui kuidribagi mamangda Chusampur nan Manipuri ama hatpada sienaba miyoi ni haiba khangmangamki dungna police team aduna wehengba Marjit ki kumbitera khongda leiba mayumna sangshinbaga loinana miyoi dubu masamaki mayumda gi phakhi miyoi sidagi kap yariba nongmai mari amasum phone ama phakhi mapu makhatana wang pang sathabada NRFM gi Boris amadi Davalo gi pawta makhada magna Susampur nan Manipuri ama nongmaina kaptuna hatkhi haina haidok sarakhi hari magna makhatana haidorakpagi matungina mahakna Rims Road ta leiba Lamphel Pharmacy da IED ama plan tawkhi amadi NRFM gi Davalo gi pawta makhada tungan ba institution singda demand letter sing pibigi thabak su tawe hari wengma marjina makhatana haidorakpadigi ningthaujam khelembagi manaw nupa thopa Chusampur khumajum mitin lekhaidagi ningthaujam thoiba kawba mi asisu Chusampur district amadi Imphal area da demand letter sing pibida sienai haiba khangmangki tungda police team aduna mari leinaba authority singda paw piraba matungda ningthaujam thoiba hairiba mi asisu masagi mayumdagi fakhi mi asidagi FZ5 MN01Z7023 mobile phone ma fakhi phagalaba polam singa loinana mi aidu Moirang PS ta makhatana ain gi oiba thabak lokhanaba khusina kre hairi henasu pawsna phungdurakli Amaromdana Sampu Khangpok floating village semgatpagi mingda lenga na yamlaba senpam huran kre committee Manipur lenga ki karmasari singna Sampu Khangpok floating village ta anowa project ya pekhatpagi namada yamlaba sel sing huran kre hana loktak part ki Sampu Khangpok floating village welfare committee nga si singmairong maning laikai gi indigenous perspective ta pangthokiba pawgi mipma mada phongdokre Paugi Mipamadura Committee Sigi Advisor or Rosian High Pradhan Mantri Others Gram Yojana PMAGY Scheme Gi Makhad Yamlaba Sentangaloina Thapak Manga Khak Pitharaki Masigi Manungda
ꯑꯃꯈꯛꯇꯪꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯌꯨꯝꯊꯣꯡ 110 ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯊꯣꯡ 110 ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯦꯜ ꯍꯨꯔꯥꯟꯕ ꯌꯥꯅꯕ ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯝꯄꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟ ꯂꯤꯁ ꯑꯗꯨ ꯂꯩꯖꯩ꯫ ꯃꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯂꯤꯁ ꯑꯁꯤ ꯆꯤꯞ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯌꯨꯝꯊꯣꯡ 110 ꯑꯁꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯔ ꯑꯦ ꯖꯣꯇꯤꯁꯅ ꯄ꯭ꯔꯤꯄꯤꯌꯔ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯇꯥꯗ ꯄꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯝꯄꯨ ꯚꯤꯂꯦꯖ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯗꯤꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ PMJY ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯅꯁꯨ ꯏꯪ 2012ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯂꯨꯄꯥ ꯂꯥꯈ 60ꯒꯤ ꯑꯣꯏꯒꯗꯕ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯣꯏꯅꯅ ꯅꯟ ꯗꯨꯄ꯭ꯂꯤꯀꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯐꯥꯔꯁꯠ ꯏꯟꯁꯇꯣꯜꯃꯦꯟꯠ ꯒꯦꯞ ꯐꯤलिꯡ ꯒ꯭ꯔꯥꯟꯠ 2020-21ꯒꯤ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯁꯦꯀꯦꯟ ꯐꯦꯖ ꯏꯟꯁꯇꯣꯜꯃꯦꯟꯠ ꯒꯦꯞ ꯐꯤलिꯡ ꯒ꯭ꯔꯥꯟꯠ ꯂꯨꯄꯥ ꯂꯥꯈ 60 ꯑꯗꯨꯕꯨꯁꯨ ꯀ꯭ꯂꯦꯝ ꯇꯧꯅꯕ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯃꯔꯤ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯇꯧꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯟꯅꯒꯤ CM ꯏꯕꯣꯕꯤꯅ ꯆꯍꯤ 15ꯒꯤ ꯂꯩꯉꯥꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,700ꯒꯤ ꯐꯟ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯣꯜ ꯁꯚꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀꯪꯂꯥ ꯄꯥꯎꯗꯁꯨ ꯐꯣꯡꯂꯤ꯫ ꯍꯥꯟꯅꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯗꯤꯃꯥꯟ ꯗꯤꯁꯀꯁꯟ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯏꯪ 2002ꯗꯒꯤ ꯏꯪ 2017 ꯆꯍꯤ 15 ꯆꯨꯞꯅ ꯂꯩꯉꯥꯛꯈꯤꯕꯒꯤ ꯃꯇꯝ ꯃꯅꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 6,700ꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯒꯤ ꯐꯟ ꯑꯗꯨꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯣꯜ ꯁꯚꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯕꯤꯅ ꯍꯥꯏ ꯍꯧꯈꯤꯕ BJPꯒꯤ ꯆꯍꯤ 5ꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗꯗꯤ ꯑꯃꯗꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯑꯁꯤꯒꯤ ꯕꯖꯦꯠ ꯄꯨꯊꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯃꯃꯥꯡꯒꯤ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯍꯦꯟꯅ ꯂꯣꯟ ꯄꯨꯔꯝꯕꯗꯒꯤ ꯗꯤꯐꯤꯁꯤꯠ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯏꯀꯥꯏꯕꯗꯒꯤ ꯉꯁꯤ ꯗꯤꯃꯥꯟ ꯗꯤꯁꯀꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯅꯕ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯁꯦꯜ ꯊꯥꯗꯕ ꯌꯥꯝꯗ꯭ꯔꯕꯗ 5% ꯁꯣꯏꯗꯅ ꯊꯥꯗꯕꯤꯌꯨ ꯃꯍꯥꯛꯅ ꯍꯥꯏ꯫ RBIꯒꯤ FRBMꯒꯤ ꯅꯤꯌꯣꯝ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯔꯤꯄꯣꯔꯠ ꯍꯦꯛ ꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯄꯥꯏꯈꯠꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ MIT, NIT, ꯀꯦꯄꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛꯠ ꯑꯃ ꯑꯣꯏꯈꯤꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ, ꯍꯥꯏ ꯀꯣꯔꯠ, IT ꯄꯥꯔꯛ, ꯖꯦꯅꯤꯝꯁ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯠ, ꯈꯨꯒꯥ ꯗꯥꯝ, ꯗꯣꯂꯥꯏ ꯊꯥꯕꯤ, ꯊꯧꯕꯥꯜ ꯄ꯭ꯔꯣꯖꯦꯛꯠ, ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯁꯦꯝꯕ, ꯄꯥꯋꯔ ꯁꯦꯛꯇꯔ, ꯂꯝꯕꯤ ꯊꯣꯡ ꯀꯌꯥꯒꯤ ꯁꯤꯖꯤꯟꯅꯈꯤꯕ ꯁꯦꯟꯐꯝꯁꯨ ꯁꯚꯥꯗ ꯋꯥꯔꯣꯜ ꯄꯤꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯤꯃꯥꯟ 5ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,983ꯒ ꯂꯥꯈ 135,080 ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯆꯠꯊꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,983ꯒ ꯂꯥꯈ 135,080 ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯐꯥꯏꯅꯥꯟꯁꯀꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯗꯤꯁꯀꯁꯟ ꯑꯦꯟ ꯚꯣꯇꯤꯡ ꯑꯣꯟ ꯗꯤꯃꯥꯟꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯁ 2022-23ꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ 2023ꯒꯤ ꯃꯥꯔꯆ 31 ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,983ꯒ ꯂꯥꯈ 135,080ꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 5ꯗ ꯁꯤꯖꯤꯟꯅꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯈꯟꯅꯔꯛꯄꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯏꯕꯣꯕꯤ, MLA ꯀꯦꯃꯦꯒ ꯆꯟꯗ꯭ꯔ, TH ꯂꯣꯀꯦꯁꯣꯔ, ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯈ꯭ꯔꯝꯅ ꯄꯣꯂꯤꯁꯤ ꯀꯠ ꯄꯨꯈꯠꯂꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡ ꯊꯝꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏꯅ ꯄꯨꯈꯠꯈꯤꯕ ꯄꯣꯂꯤꯁꯤ ꯀꯠ ꯑꯗꯨ ꯍꯟꯗꯣꯛꯂꯗꯨꯅ ꯗꯤꯃꯥꯟ 5ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯚꯥꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯄꯥꯁ ꯇꯧꯈꯤ꯫ ꯉꯁꯤ ꯁꯚꯥꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯗꯤꯃꯥꯟ ꯅꯝꯕꯔ 4 ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ, ꯁ꯭ꯇꯥꯝꯞ ꯑꯦꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟड ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 138ꯒ ꯂꯥꯈ 38,079 ꯗꯤꯃꯥꯟ ꯅꯝꯕꯔ 5 ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯀ꯭ꯔꯣꯔ 2,438ꯒ ꯂꯥꯈ 75,018 ꯗꯤꯃꯥꯟ ꯅꯝꯕꯔ 28 ꯁ꯭ꯇꯦꯠ ꯑꯦꯛꯁꯥꯏꯖꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 18ꯒ ꯂꯥꯈ 81ꯒ ꯁꯨꯞꯅꯒꯤ 3,000 ꯗꯤꯃꯥꯟ ꯅꯝꯕꯔ 28 ꯁꯦꯜꯁ ꯇꯦꯛꯁ, ꯑꯗꯔ ꯇꯦꯛꯁꯦꯁ ꯑꯃꯁꯨꯡ ꯗ꯭ꯌꯨꯇꯤꯁ ꯑꯣꯟ ꯀꯣꯃꯣꯗꯤꯇꯤꯁ ꯑꯣꯟ ꯁꯔꯚꯤꯁꯦꯁꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯒ ꯂꯥꯈ 49,085 ꯑꯃꯁꯨꯡ
Demand number 41 Art and Culture gi lupa crore yankai ga mariga lakh 13 gi sumni gi lising ani apun ba senpam lupa crore lising ani ga songa ga 100 ga mariga lakh 105 ga lising yankai ga mathoi ni hanisu paus na pali makasa tharak poina memna tentak na thamjage dry state yungang yon gi ayaba pirani haina chief minister na lauthoki bisi angak pani kada mamang na pangthoki ba assembly gi mifam singna lamdam sida mayai ka bachinjak mapung phana thingna ba dry state oina lauthokhrabani masigi mathak state asida war on drug ki akan ba khongjang sangsinana ba hona bada asawa thodang lauriba chief minister en berena sathari ba assembly mifam asida hygienic oiba using yol hanana ba thorang li haina thamkibu wapum du anga ko phawi haina collision against drug and alcohol kadana phungdorakli amaromdana education age ki engineering wing kallu pandam education age engineering wing gi chief engineer in charge oiriba laisram sarachandra singha matik sadi mafam lakthu o haiduna people's action for national democratic movement pandamna memorandum kya pikre haukiba jun gi tang kungo humdoida manipur gi chief minister education minister chief secretary commissioner education amadi asp vigilance na singwada memorandum pidno wakatki makhatana thabak paikhat piraktabadigi haukiba july gi tang taragani thoida reminder pisinduna wakatkhre government ki mekedi gi action taken report pibira o haikiba ngasi phaw pirakpa leite pirakpa sudri pandam gi secretary IPR na khuyek piduna thadorak pachirolamada mairoi singbo asumbo maikei da puna bohonari ba education department amadi masigi engineering wing da leiriba aran ba kya si phaw sumthokpa ngamdana karamna aphaba education purapha ngamgani chief engineer oifam thoktaba miyoibu extend tawduna hanjina aran ma tawrabadi leba asi manglagani losilakpu oina kangla pawdagi topa maruiba paw khrana manipur gi myanmar ga tainaba border pillar 79 dagi marfu matui phawgi manungda kilometer 5.6 ngamkhai sambal khabagi thabak loisile chief minister yumthangnariba myanmar amadi india ani gi marakta ngamkhai gi sambal khabagi thaba si niyam sumna athuba matamda loisinna ba manipur lenga ki makai digi hegi ngamliba makai honagani amadi mari leinaba singdasu taksili hauju phawi yoina manipur ga myanmar ga tainari ba border pillar 79 digi 81 phawi manungda kilometer 5.6 ngamkhai gi sambal khabi gi thapuk loisile haina house ki leaders oiriba chief minister en berena ngasi house ta phungdokre haujik chathariba manipur assembly gi mifam ngasi Nipani suba numit ki wang pokungi matamna congress ki MLA ke ranjina hanglakhiba wang gi pokum piraduna chief minister na house ta thamkibadi India lenga ki Ministry of Home Affairs na haujuk pawbada kilometer 60.023 ngamkhai sambal khana bathabak paikhat pahore haina khangalakpa leire ngamkhai sambal khabagi matangda India lenga amadi Myanmar lenga anina watanari haki chief minister gi pakhum atu taraba matungda makhatana hena khangnibu wangsing thamladuna MLA ke ranjina hai ngamkhai gi sambal khabagi thabasi sahi manga helaba pawbada karigidama kilometer 5.6 khaktama ngamkhai gi sambal kharibana kari maram gi damak thaba asi thintaribano border gi issue asi kumpu bahaibu hoire amasum Eikhoi sumna laithokpa yaroi state asidagi external affairs ki minister of state amasu center ne leirabani amaramda Savior Generals of India SGI na border pillar number 81 gi issue leire haibisi khangle maram aduna matik saba khusu khlai purga ngamkhai yengsilagani haramki adubu ngaji phaw thabak paikhat podri ipai pusuna thambiramba lamdam asigi saktam manghandanaba ngamkhai gi lam mangdanaba state ki lenga nasu yamna lumna lauduna matam pumbagi oiba warriors nama purana bo honabiyo amadi miyang ustana biyo haujik lairiba ngamkhai gi sambal khaba si manipur gi ngamkhai ni sambal khaba gi thabak india amadi myanmar lenga ani gi oirabasu state lenga ki mute yawu yadabra kariguma yaba lairabadi yahonana bo honabiyo haikena su pausna phundorakli losilakpoina tenma paw kharana sanitary workers singi khusuman pithok pitabadagi sangsin ki bukhongjang ngasi yanaba purakpadagi handokre sohaidi Kaksu Municipal Council gi makhada mathau toriba sanitary workers singi jun thagi khusuman pithok pidre haina July 18 ki thabak lepagi khongjang sangsin ki badu Kaksing Kendra gi MLA Mayang Lambam Rameshwar madi Kaksing Bazar Business Welfare Association ga puna wari saraba matungda yanaba purakpadagi ngasi ayuktagi mausagum Kaksing Kaithel amadi khulakki amon akai singmagi thabak hokre ngasidagi sanitary workers singna sitpa sengba madi tabalak thokpa dura saruk yaraduna MLA Rameshwar phongdokibada ngarang numidang Kaksing Municipal Council gi sanitary workers sing madi Kaksing Bazar Business Welfare Association gi mioi singa puna phaminaduna wari sandaraba matungda mohut minister Yumnam Khemsang nga paw phawnaraba
ꯇꯨꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯂꯣꯏꯈ꯭ꯔꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯗꯨ ꯊꯥ 12 ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯤꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤꯕ ꯖꯨꯟ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯃꯤꯅꯤꯁꯇꯔꯒ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯄꯤꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯕ ꯑꯃꯣꯠꯄꯁꯤꯡ ꯉꯁꯤꯗꯒꯤ ꯁꯦꯡꯗꯣꯛꯄ ꯍꯧꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ